ngasi sumaya Manipur top channel gi maike de gi myam ni special content katang share tawjige hauji Myanmar da thokliba thodu thok sing amasum karam balam na Myanmar gi mathakta haibadi kari uhan pam gi karam wofam thamliba gi haibadu myam da share tawjige hauji oiriba thokliba thok sing de gi lokhachar kana myam da share tawjabani Myanmar myam gi protest da security na protester taruk amasum hat khre myam nauna amasum US amadi maruk mapang oiriba leibak sing na Myanmar da democracy hanjinna ba wasakre haidibasini haukiba kumjai inglisung masamapan marfugani pan gi matamna Myanmar gi military government na mahiroi ama hat khibadagi laibak adugi mafam sing sin bathungna miyam akan bi hausa tharakiba adugi common thoram ngasi Myanmar democracy hanjil halu haina khongjang chathariba miyamna pangthok lingai sairakta Myanmar military na khanghauduna sangsilaglaga yamdrabada protester taruk kaptuna hat khre haidi Myanmar gi ani suba khwaidagi sauriba sahar Mandalay da protesters singna sit in protest satharingai serakta leiba adugi police na atat akham leitana nongmai kapsilak para khudakta mi ahum sikhi atopa protester amana Myanmar gi mayai thangma sarukta leiriba PI sahar da police na kaptuna hatkibane duga lemhoriba mi ani eduna Myanmar gi lalon itiki konung oiriba Yangon da haukiba ahing da kaptuna hatkibane han agency gi pau amada phongdorakli Laibak thiraba thaudo adura aso apan nanglaba miyoi sing hospital tamna puna bohona kiba miyam adubu ahan bada military personnel sing athingba pikhi kona thangda asopa sing adu hospital puhon ki haina masak maming phungdok ningdaba masagi sai kungumdoi rom surba protesters amana agency da phungdorakhi security force sing asopa sing adu hospital puba yaragani haibigi ayaba pirakhiba matamduda asopa sing adu gi maraktagi miyoi amadi ka hena aruba phibami mayok narakhiba golonyana ma hospital yaudringai de sikhi hainasu masakta thokningdaba naha aduna makhatana phungdokhi kha nongpok thangbe Asia gi manungsana leiriba Myanmar democracy amuk hanjin hananaba punna hotnaminagadabani haina handakta United States India Australia amasum Japan akan warep lokraba matungna Myanmar nauna miyoi taruk security force na kaptano hakhibani haukiba February amada military na ku sathaduna democratic oiba government ama Singtakraba matungna satrakpa miyamgi ihauda ngasi fawbana mi humdragi matakta military na hatkre haine Assistant Association for Political Prisoners Advocacy group na phongdokhi ngasi miyamna haunaruba tawdana Mandalay gi lambi lamjau singda tholaktuna sai kharagi mamangna laikhidraba phoni mau haina khangraba mahiroi adu laikhidabagi common thoram pangthoknaba thorang tokhibani kumja Englishing wa samapan marfuga nipanda Rangoon Institute of Technology da tamba mahiroi adu institute adumaki campus ta security force na nungmaina kaptuna hatkibadagi miyamna akan be irang haukibani mahiroi laikhidaba thaudo adudasu haujuk military na phajinduna leiriba Aung San Suu sina matamdugi miyambu luchingduna military junta gi miyokta akan bi hau sagatkibani hairinasu pau sina makatana su phongdorakli aduga atopa se phongsingdana mukhena khenaba mayamda share tawjarake amloi fuktaminasi Myanmar protesters sing asauba Chinese project sing da onchinkre Myanmar da parliamentary democracy hanjin hananaba irang hauriba leibak asigi protesters sing asauba China amasum leibak asina paikhaliba project kya onchinkre Myanmar gi project leader sing agency da phongdorakhibada makoina leiba sin thungna China gi pochai sing boycott tawba hauna bu warep laure Indian business sing na mafam asida March sing hangadabani mamal khara henjarabasu aikhoigi miyamna India gi pothok sing oina sizinaragani haina commercial hub Yangon da protest leader amana phone da phongdorakhi toigumungsu mahakna India da leiba leibak asida selakliba miyoi sing maru oina Myanmar gi Sin state gi Mizoram da selakhiba police personnel Nepal wa amuk talaktanaba appeal tawkhi Sin state authority sing na makhoi buthuna tharaknaba Indian authority sing da haijakrabani English sing na protest toriba miyoi sing na numai kapsilu yadabagi damakta police personnel sing asi military na harkragani haina protest leader asina phongdokhi Mizoram gi chief minister Zoram Thangana maki state selakhiba sing adubu sangjafam pininggi apamba phongdokrabani Mizo Koki Sin ethnic group sing punchinana bo honariba local group ama oiriba Zoram
Reunification Organization India की President Ramnath Kovind अमसुम Center Myanmar की India रा सिलक्पसिंग संजफम पीनबा हाइजखी Center ना Myanmar गा लोनरीबा अवांग नोंपोक स्टेट सिंग अमसुम India Myanmar border ngak सेलिबा Assam Rifles ता युमथंगनरीबा लेबा असिदगी पाक्तकनना मी संगशिलक्पा थिंगनबा खंगनखिबा मतुंगदा खोंगथांग असि लाकपनि Police personnel Nepal Tharaknaba Myanmar Hajaragli Badugi Matangda New Delhi the Warep Laudri Yangonda protesters sing the Myanmar coup made in China Hain Iba broadcasting Paiki Serol Ashida Pangthokiba Rally Krada protesters sing the Chinese gas pipeline Mai Thadu Haiba slogan Singchu Lauki Namduna power passion kiba military bo Beijing na sawatli haina thajaba ama leibedagi miyam gi asaw bodu kilometer 700 sangba Myanmar gi hithang pham Pyuga China gi Yunnan province ta samnariba pipeline aduda onshin ki heba pawmusu nasi phone ki basi function marui ba paw moina Myanmar gi paw sing gi marak ta phonari amasu matop si phone amadana mu asumna phongli US na Myanmar singda sangga sampiri Myanmar gi military na ku tauduna lengak paishin ki badugi matungda sathaki be hingsana lamjau na handuna leiriba Myanmar citizen singna temporary project status ki makhara United States ki manungda makha tana leibi yahangani haina ngarang US government phongdokre military ku amasu misam singi mathakta security force ki sathariba tamthi bi hingsa aduna Maram oiduna Burma Myanmar gi miyam laiba asigi mafam kya aruba masum nungaitaba humanitarian crisis amagi awaba nangli haina Department of Homeland Security ki Secretary Alejandro Mayorkas na haiki hauzik oiragliba yamna sathiba Pivam Singh adu manung thitna review ama satharabagi tungda Burmese nationalist sing amasum habitual residents bu United States ki manungda matam kharagi oina makha tana leibe yahananaba temporary protected status ki dama aihakna Burma bu designed tawre haina Department of Homeland Security ki Secretary Alejandro Mayorkas na makha tana phongdo ki heba pawmusu myam ngaji phonggi basi phongsing da maroiba pawamo oina phona ribani amasu myam hauji si Myanmar gi wathok langthok sing si myam namak loinamak taraba ngaktani amasum Amasum Myanmar romdagi India romda sangakwasu Home Affairs ki makeri athingwa thamkre haina sumyam ngarang nahan gi phone ki basi phone singda maruiba paw ama oina phone khrabani amasum myam hauji Myanmar da leiriba thawdo wathok sing abda aduki matik nuai taba su phone ribani mi pung phuti makta aduga myam su ma haidi myam gi wakhalonda kari karamba mo leibibi gi habdu khungsoi soidana comment asida video si comment section no comment katang drop tawbiramo haina Manipur top channel gi makeri gi su myam da request tawjari aduga me hauji ko inadi me matang asai de kainarasi aduga sunchoi soidana kore nung danam phong bachi phong singdigi anau no i boxing khonga charakana me am da yamna ngana update pi bangamna bo hona jarake haina Manipur top channel gi mekedi gi su me am da request tawjari masum haijari aduga hauji ko inadi me matang asai de kainarasi aduga pathok sa gi bisda sui ke bulan ki viewers me nga pi gene haina haijari and thank you